Congress na lusingba UPA government ki matamda Delimitation Commission semduna Englishing ani amagi mikok thibagi mising de yumpham oiraga state amasung union territory singi assembly amadi parliamentary constituency sing hanagi masingdagi di hengerhandana delimitation tawnakhre. Delimitation exercise adu the Delimitation Commission Act lisingani anigi makhada pangthoknakhibani. Delimitation exercise aduda Assam, Manipur, Arunachal Pradesh amasung Nagaland di yauhankhidabadu tongan ba maramsingdagini. Manipur gi oina yauhankhidabana Englishingani amagi mikok thibagi misingde yumpham oiraga delimitation tawba yaroi haina matam aduda Congress yauna tongan ba political party singna kanna taksinbadagini. Manipur da natana Assam, Arunachal Pradesh amasung Nagaland gi su tongan ba maramsing pukatuna delimitation tawdana ba taksinnarakpadagi Government of India na Englishingani nipan gi February tang nipan da notification ama thoktuna delimitation exercise da Manipur, Assam, Arunachal Pradesh amasung Nagaland yauhankhidabani. Center da BJP Bharatiya Janata Party na lusingba NDA government laklaba matungda Englishingani kungi February tang kunipan da Union Law Ministry gi Legislative Department na order ma thoktuna mamangda UPA government ki matamda haibadi Englishingani nipan gi February tang nipan da thokhiba delimitation exercise da Manipur, Assam, Arunachal Pradesh amasung Nagaland yauhandanabagi notification adu kakthatkhi. Loinana Manipur, Assam, Arunachal Pradesh, Nagaland amasung Union Territory, Jammu and Kashmir da delimitation gi thabak sathanaba sahi adugi March tang 3 ta notification ama thokhi. Matung tarakpada Englishingani kunmathoi gi March 3 da gazette notification ama amuk thoktuna March 3 ki notification da yawba Manipur, Assam, Arunachal Pradesh amasung Nagaland haiba wahaising omit tawkhi amadi notification adugi sub paragraph 3 da yawkhiba wahaisingna State Election Commissioner the Union Territory of Jammu and Kashmir haiba wahaisingna mhut sinkhi. Englishingani kunmathoi gi March 3 gi gazette notification adugi matung ina Manipur, Assam, Arunachal Pradesh amasung Nagaland da delimitation gi thabak paikhatana lakhibani. Adubu Assam gi oinadi delimitation exercise asi pangthokre. Haukiba Englishingani kunithoi gi December thada Election Commission of India na Assam da the Representation of the People's Act 1950 gi Section 8A gi matung ina State Assembly amasung Parliamentary Constituency singi delimitation gi thabak haunaba warep lawkhibani. Manipur, Nagaland, Arunachal Pradesh amasung Assam da delimitation exercise pangthoktabagi matangda haujik Supreme Court ta case sathari. Case asi Delimitation Demand Committee for the State of Arunachal Pradesh, Assam, Manipur and Nagaland na thangatpani. Case asi haukiba tang 18 da Chief Justice Sanjeev Khanna gi bench da hearing chathabaga loinana maraki oiba order amasu pikhre. Order aduna hairibana mamangi order sing ngasidagi paraga tha ahumgi manungda thabak oina pangthokadabani haibasini. Case asi gi mathangi hearing July 18 dagi 19 phawbugi manungda pangthoklaba yai. Chief Justice ki bench na tang 18 da maraki oiba order ama pikhraba matungda haujik Manipur da delimitation gi wafam asi yamna maru oiba wafam ama oirakpaga loinana oithokpa yaroidaba Englishingani amagi mikok thibagi misingde yumpham oiraga delimitation exercise pangthokpa yaroi haibagi akanba kholaw kaya launa-rakli. Tongan ba lup kaya na Manipur gi delimitation exercise si NRC update tawduna Englishing 1950 gi tungda state asida ain kaina sangsilakiba mitop sing khandoklaba matungda pangthokadabani NRC update tawdringaida makhalamate gi delimitation exercise pangthokpa yaroi haiba akanba wafam kaya phongdoknaba su leiri. Sagolban Assembly Constituency gi MLA RK Imona Union Home Minister Amit Shah da ahiba serol ama pisinduna Manipur da delimitation exercise pangthokdringaida NRC hana sanhangadabani haina taksinba su leikre. NPP amasung CPIM yauna tongan ba political party taranithoi gi oiba apunba mifam amasu pangthoktuna delimitation tawhandanaba warep lawkhre. Haujik Manipur da Englishingani amagi mikok thibagi misingde yumpham oiraga delimitation exercise pangthokpa yaroi haina taksinnarakli maru oina Englishingani amagi mikok thibada oithokpa yaroidaba maongda subdivision kharada mising khanghen hengitkiba aduna maram oiraga general gi seat khara mangba yabagi phibam leibadagini. Mamangda Delimitation Commission na puthokhiba draft working paper da haujik ST gi reserve seat 18 leiribasi kulhumdoi da hengerhanaba ST gi seat amadagi ani da hengerhanaba Kangpokpi SC bu reserve constituency onthoknaba Imphal West, Imphal East amasung Bishnupur district tagi constituency amamam kaktharaga Senapati Ukhrul amasung Chandel da amamam hengerhanaba
Assembly constituency kharagi maming hongdong hongjin taunaba amasung Assembly constituency sing sariba jaga kharasu amadagi amada hongdok hongjin taunaba prastab tawkhibani